Nakal amadana santi la ai haigani nakal amadana mi halakani karino tauribase chamam nare tang taba amasu khangande XCM Bire Singh Oreda kuki CSO amadi kuki miyamna India Independence Celebration da saruk yakre naga tabalamda athing balairabasu kuki nanamna tabalamdadi jam chawna pangthokre Lanka Naga village tangarang kuki militant singna chatharakpa attack ta Leikhidraba Naga chawang amadi Kawidinang avon maigi asibak chang asi none district hospital da postmortem loreba matung makhoi gi maramda purakre haidi Lanka Naga village ta kuki terrorist singna chatharakpa attack ta Leikhidraba chawang amadi Kawidinang avon maigi asibak chang anibu kangpokpi district natraga Imphal da postmortem tawhandabagi matangda lamdam adongi naga miyamna pendaba phongdorakre haidi the census pangthokpagi matangda hanagi MP RK Ranjana Union Home Minister gi pukning chingsinkre Pangthokadariba taraga taruk suba National Census 2027 asida Manipur gi oina hojik demographic ki oiriba fibam asi yenglaga census pangthokpada akhanaba safeguard ki thawrang sing amadi mikok thibagi thabakta hena cheksin thawrang lokhat pina ba hanagi Lok Sabha gi MP RK Ranjana Union Home Minister Amisa da cherol ama thaduna taksin kre MP RK Ranjana Union Home Minister da thakiba cherol aduda hokhiba chahi khara asida Manipur da tangdu laita da fibam amada lairiba Internet displacement loinana Myanmar dagi mitop kaya Manipur da changsilaktuna Manipur gi demography da choba sapu ama piri asiguma talak asida Manipur da niyom chumna mikok thibagi thabak cha thabangam loi haibagi mi paiba miyam da leiri maram asina census ki thabakta akaknaba section tharang sing lokhattaba tarabadi state asigi asengba amadi achumba demographic reality khangbangam loi amadi asengba Indian citizen khangdokpangam loi maram asina census ki thabakta population structure dependency ratio amasung generation change ki matangda transparent oina analysis tawba ngamnaba district amasung sub divisional level da detail age cohort wafam Manipur gi census 2027 gi data da phonggadabani imalon ama oina Manipuri lon ngangba mioi singi masing chapchana record tawgadabani pokpa amasung sibagi registration data ningthina cross verification tawgadabani kangpukpi chandel chakpi karong technopol amasung chuarchanpur tipai muk fairjol hairiba mafam sing asida mikok thibagi thabak yamna kumna yengsinaba ministry na mikok thiriba official singda direction pigadabani religion amasung belief ki oina chapchaba masing thigadabani undocumented non-citizen population gi oina yamna mayek sengna identification tawgadabani haina palli mathakta palli bo wafam sing asi kumna examine tawbinabasu home ministry amasung register general of India gi pukning chingsili kusem gi kidney na dialysis ki problem handhalagani India gi tungan ba mafam da kidney gi laina amasung kidney fail oibagi case nongmuno magi masing hengalakli masina maram oiraga mioi kaya marum changnai na dialysis tawbagi mathau tari ida yawa hakjang sokningai oiba amot pasing ahenba mahi lokthok ida yawa sodium amasung potassium gi khalkai handana ba changnai na dialysis tawbagi mathau tabani hemodialysis ki damak patient sing na chaigol amagi manung da kaya rakhana dialysis center da chatpagi tangai fadaba lairi machine sizin na duna ida yawa amotpa amasung ahenba mahi sing lokthokpagi thawongbo dialysis haina khangnai hakchang da hanjina yetum thinbaga loidina matam kuina changbana dialysis tawriba patient sing na masagi mathau pangthokpada khudongcha da ba kaya marumayoknari khudongcha da ba si kohannabagi pandamda researcher sing na khusem gi kidney semgatuna dialysis ki khudongcha da ba kohannaba thawrang lokhanaba honari Holy haina mingthon banawna semgalaba artificial kidney asi hakchangi manungda hapchilaga ida yawa amot pasing changnaina lokthokpa ngami hanadagi hakchangda yawjaraklaba kidney ga chamanaba mawongda mathau tawi haidi anoba khulai asi mioi bada changyeng tawduna gengbada mai paklabadi kidney gi laina laibak miyang mioi sing dialysis center chatpagi mathau tararoi medical device company Nephrodite ki co-founder Dr. Hif Moyan amasung Dr. Nikhil Sahana semgatliba artificial kidney asi operation tawduna hakchang manungda hapchilaga pelvis ta leiba I utong singa samnahangadabani masigi maru oiba mathaudi ida yawa amot pasing changnaina chumthokpani aikhoi mioi bagi hakchang da yawriba kidney su changnaina ida yawa amot pasing chumthokpagi mathau tawi natural kidney ga chamanaba mongda mathau tawgadaba artificial kidney asi changyengda mai paktuna sizinaba hawraklabadi kidney gi laina leiba mioi sing dialysis tawbagi mathau tararoi haujikmaki oina chatnariba hawongdi anaba mioi singna chaigol amagi manungda tangai fadana anirak natraga ahumlak dialysis center da chatuna ida yawa amotpa amadi ahenba mahi sing lokthokpani masina anaba singda chawna khudongcha da ba mayokna hali haidi miyam gi finganglan migi kungani thoi suba mapokumon pangthokre miyam gi finganglan migi kungani thoi rak suba mapokumon thoram ngarang chamaga kunthraga mathoi suba battalion yauna CHQ GHQ company mobile unit sing amadi district commander singi makhada tampaki mafam sing da pangthokre haina lona thingkraba kanglaipa communist party gi department of information and publicity gi media coordinator eluwang ba maitaina thadorakpa cherol amana haidi cherol asina makhata na hai chamaga kunthraga mathoi battalion da pangthokiba kungani thoi suba miyam gi finganglan migi mapokumon thoramda
KCP MFL की Chief of Army Staff H Ibom Chana Thoiba Mithunglen amadi KCP की General Secretary H Poirei na thoram mapu loinana KCP की Deputy Finance Secretary H Bobby amadi MFL की General Staff Officer ani G2 na ikai khumna jaraba mithunglen sing mathang china oiki athoiba mithunglen na maira chukhatuna amadi thoram mapuna firal chingkhatuna thoram hogdoki yawo lanthengi damak thawai kat khaba thoba thobi singi mafam da kok no na ikai khumna butki thorongi matung ina comrade captain chinglen mitei na miyam butaram na okpagi warol piki amadi kungani thoi suba MFL gi mapokumonda military affairs committee na miyam da pi baning tam paujal gi chero comrade captain Y Somorjit mitei na pangthoki hari Cherol asina hai KCP MFL ki Chief of the Army Staff CAS H Ibom Chana hai India ki Manipur ki ningtam iho asi muthanaba hotnabada naha kaya da makhal makha kaya gi ni sapi jari naha kaya nongma kangdana siri angang pokpi ki changyam na hantarakli ba asi afaba khudam nate furup asi musilakpagi khudam ni masidagi kannana ba miyam da wakolon pigadabani India ki mayokta state kaya su chap manaba thawong sing chathaki hairi Manipurna British tagi ningtam kiba numining sing na kre firal chingkhat kre yelomi muthatpasi hato kiba nate wakal mangan kibani Yelomi muthat pa haibasi leiramba mioi khudingma hatoki banati yelomi oibagi wakal mangan kibani haina Coalition for Indigenous Right Campaign Sirka Manipur gi President TS Somorendro na phongdokre wafam asinga si sirka na sinduna kaibi mana chingda pangthokiba Marfu Manipur Independence Day gi thoram da pangthokibani thoram aduda iramdam kanba apunba luf ikal gi President Naurem Me Malaima Women's Association for Socio-Economic Development WASEDEB gi President Tharaksana Sirka gi Vice President Longjam Ratan Irabot Memorial Trust KB gi President L Gunindro na chingba sarukya ki thoram aduda Petruglei machuda Malem Pumba Pafal yek pa firal chingkhatuna ikai khumna utki thoramadu da thokchom Somorendro na makata na hai puwari da iduna laikhraba thogdo ama oiraba Manipur ning tambagi numit 14 August ni haiba fawba lamdam asigi miyam gi thamoi dagi lauthokina ba thorang kaya paikhalakli India gi ning tamba numitta machu ahum gi firal chingkhatlambadu hojikti August 8 dagi August 13 fawba har gar tiranga yatra haidna mipum khuding India gi firal nungsina ba thoram pangthokli Asiguma thoram asina ikhoigi wakhaligi ikhoina India ga tonganba puwari leije haiba kauhanaba honaragli lamdam asi yelomi singna ikhoi yelomi ni haiba khakna ikhoigi saktam ngakpa yaroi yelomi ama oina ikhoigi oiba puwari ama leiragli basi manghandana thamba tangai fade ikhoigi puwari buna chanafam leitaba India gi ningtambagi ihobuna matik mayai hena leiba oina uhanaba honariba sidagi ikhoi cheksin batangai fade hauragliba mahairoi singna tamliba puwari da lamdam asigi puwari khangba yaba para yaudri lamdam asigi semitlon lamitlon nat chanabi Pauthok halaga yelomi ni haiduna leijariba ikhoidagi yelomi oibagi machak sing lokthoknaba honaraglibasi cheksin minesi haiki PF ki sel kak khraga changlam dabada trenaba officer sing logi matungina departmental action lowragani Lamphel pata lariba Manipur lenga ki statutory body ama oiriba Manipur Khadi and Village Industries Board ki employees singdagi EPF contribution gi damak masa masa gi toloftagi kak khraga changpham thokpa universal account number EPF account da changlam Dabada Trenaba officer sing logi matungina departmental action lawnaba honari haidi board asige member secretary CH Sana Jawbana wafam asi phongdorokpaga loinana hiram asige matangda EPFO amadi sel changlamdriba employees sing da su pau faunare haidi KCP MFL gi chumthokpa warul su thamlakli yahulgi kai khumna ba ucha bagal loinana adongi mafamda nonglukna wafam kharadang thamjari KCP MFL gi military affairs committee na miyam gi fingang lanmigi mapokumon ga mari lainana thokiba August 2026 ki cherol daluf na I pau khomjin bada soi bakhra laikhibadagi aran bakhra yaukre soikhiba amadi chumthoklaba sing ado makhada thamjari bullet point 7 ta 1977 gi October 9 da Revolutionary People's Party of Kanglaipak Pripa lingkhat ki Haibasigi Mahutta 1977 के October 8 the People's Revolutionary Party of Kanglaipak Pripak lingkhat ki haigadabani bullet point 9 da 1977 के October 9 da Pripak lingkhat ki amadi masigi lanmi sanglup Red Army 1980 की March 16 ta lingkhat ki haibasigi Mahutta 1977 के October 8 the People's Revolutionary Party of Kanglaipak Pripak saphonglakpagal loinana masigilan mi sanglup Red Army RA su numit asimak tada lingkhat ki haigadabani haina Kanglaipak Communist Party gi media coordinator A Luwang ba maitai na khui tawduna thadurok pamakha taba cherol amana su khangalakli Uttarakhand gi Chamoni district ta laiba hydroelectric project site amada hojik hutpagi thabak chathariba tunnel amagi manungda ising changsilakpadagi worker tare sikre haina official singna ngasi phongdokre hojik su atopa mioi ahum mafam khangdana laibaga loinana makoi sing adu thibagi thabak makha tana chathari haina official singduna phongdoragli